Lakhipur Online Puthok Agas ki tang ahum Ningthau Kaban Numit ki Khomjinba Pao tabirase Ahanbada Maroi Pao Nongchub Haram Manipuri Selup Silchar gi chahi gi akhanaba mifamlen pangthokre aibi anida manamatam yanthokre Apunba khungang mapan sakolup na silangduna ahum suba mahiroi singi handanabagi thorom pangthokre Manipuri Sahitya Parisad South Sonai Branch na Barak Valley Need Topper Irom Chinglebipu Ikai Khumnakre Assam da Census listing ani kuntarit ki self enumeration ngarang dagi haukre Haila kandida thamoi sokningai oraba thodok amada chahi nauribi nupi macha ama Ikai Khumnaba manghan biraba matung hatok piramle amasung Glasgow gi restaurant amada North East jaudaba Bharat ki map sijinarambada Lablina Porgohaina yaningdaba phongdokre Hauzik mapung oiba pau tabirase Nongchub Haram Manipuri Selup Silchar gi chahi ge oiba akhanaba mifamlen ama Silchar gi Rongpur da leiba Kaisam Luhong Sanglen ngarang pangthokre Tharomasigi haudokpada Aramam Chandramohana sayo ise sakhe amadi Lairen Lakpam Champalalna miyambu taramna okpagi warol thambikhe Lupasigi General Secretary Naurem Rajenna nunggi oiba warol amadi lupki paudam lanthokhe Masigi tungda Samjirei Chepongi editor Dr. Kunjalal Yenrebamna Sri Irungmam Chandra Singha gi maramda akhanaba wangangloi oina wangangkhe Somor luangna thoromasi haubudagi loiba phawba conduct tobikhe Thoramda Nongchub Haram Manipuri Selup Silchar gi President IS Thingomna mipam apoi bikhe New Delhi ki Sahitya Academy Manipuri Language Advisory Board ki member Dr. KN Charna mithunglen oina sarukyakhe Thoramasida Manipuri Sahitya Parisad Assam ki hanagi President Ngangom Joy Kumar Angangi Sahitya gi saknairaba aiba Ingudam Satish Chandra Made Assam Manipuri Kala Academy Itkhola Silchar gi hanagi President Sawgaizam Kanandebi Ikai Khomnajaba mitung sing oina sarukyakhe Thauramda tha mari gi oina phongba Samjirei Chepong phongkibaga loinana IS Thingomna iba Sri Irungmam Chandra Singha gi samlapa punsiwari anisupa khutnam phongkhe larigasi Nongchub Haram Manipuri Selup kasarna phongbane Lupasigi chahi gi mifamlen asida aibi anida lupki maigedagi mingthol loinana selgi mala lanthokhe Sahitya Ratna Awardee Moirangjam Dev Subramda Nongchub Haram Thawan Maira haiba mingthol loinana lupa lising manga gi selgi mana koyet lengyana madi memento kudol tamkhe aduga Jaribondagi Sahitya Bhushan Awardee Laurembam Ongbi Nina Debita Nongchub Haram Kajenglei haiba mingthol loinana Kajenglei lupa lising manga gi selgi mana amadi memento kudol tamdana ikai khomnakhe panbayai aiba Subram na ngasi phawbada punna larik kuntranithoi amadi aibi Nina Debina punna larik tara iduna phongkhre aroibada lupasigi executive member Laire Lakpam Puinabatina thakatwai piraba matung thauramadu chinglemna loisingkhe ai machine go evolupama ila kanaki madadi ai koi wakal manaba Ingkumjali singamaga chamapan go kumbuga tariata primary oja oina changlaga ingkumjali sing aniga mapanda oja cha oina thamaktagi pothaki Moirangjam Debo ibagi lamdasu satlon yami mahangna shoktaba hiram leite angamgi tamna lariktagi hauraga saireng isai wari masa upenas drama angamgi wari hagi wari lamkoi wari mithoi mihengi punsi wari tongan balon sindagi handokpa wari gi lairik hiram punamak asida khut thaduna hauzik phawada atopa ai basingi wari masage khomjinba lairik yauna lairik kunthani thoidagi hena thongkhre Mathangda oja IS Thingomna ikai khumnijariba mitung hanagi President Manipuri Sahitya Parisad oja Ngangom Joy Kumar na citation asi sinagi loina thamjariba ko gi case award
loina aroibada lupa lising maksudnya IST. Piling medegi iba amadi papa hinana sahita ko padana ora kibini sahita gi look kayaga kusan maduna sahita gi lamda kuthaduna laki hauji phawada Madam Srimati Nina Devi na masana iba amadi hadupa lagi tara henna kongre ming moina panjarabada ahanbada Dr. Tiwari handopa ani subada lamjing maina mithoi mihengi punsiwari ahum subada mairambi wari macha mari subada era pambina tengthari wari macha manga subada itihas ki lemai ni marunda itihas na jumham oiraga iba wari macha taruk subada Srinkhal Bhubendranath Saitiagi Asamiya londegi hadopa wari macha tare subada ai tukra khane loitong jam premchandi wari macha gi laidi imagi khane mache Asamiya londa hadopa nipan subada bonsai wari macha mapan subada sariha pulor thai khonor selam tombagi wari macha gi laidi hangama palgi lamdam duda Asamiya londa hadopa tara subada aroiba sairen ai priyasina Manipuri saitagi lamda onna jariba thabak thoram singbu sakham biba oina Manipur amadi mapan Manipur gi tonga balu kayana saitagi oiba mana amadi upadi kaya pibiduna ikai kumna bigre पृथ्वी की अनिसुब लंजाव सिनबो मणिपुर दा ब्रह्मा रोमदगी खोंग कांसिलगला मणिपुर से अमो मसाई बोम की सैना उब थाम नमदबा मिसी मिना कया की तांक कमन नंगहले हाइब नंग अवाब मदक सिदा उजाय मो इरुब चंद्र सिंह लान चेली पोखम मोइरांग खोम थादोगा अदुबो चेंजबनी अमुक हलखी अवाना मयाम से उरगा पिकलगा मसा अनि दिउ खलगा Manipur da Imphal da oja se tang tana laini khidabaki ni kubama okhi halage khanki halakhi adubo mana ngasai laidamli ba mayum junpham se ani subalanjau gi manung oibani na mayum junpham se laibi haina angam matok singda haijo matamda kana madana yakhidaba aripada lupa lising tara gi mathakta yonda da ma gi moirang khumda laidaba mayum inkhol se sumna khapi lupa sani ga kuntha mangale yolamaga Ojai mo simasa ani puraga asam mayaita panglakada bagi sian sargal. Lambi di Dimapur na oiba. Ani sibulanjaw manung nina gari pangdabadagi makhom na kadasat masa ani dugo poyong karapu sangari na matik masan matik matong kawai hinglaga loire kanduna Dimapur hawa yamna wana laki hai mas. Adobo Dimapur jawraga train tonga masi mayum da mug yawre adu mayum da mug yawro ko matamda laibak thiri bana magi khema da laiba mayum impol se so British pi ngasagi military singsa loksil laga aeroplane tanabgi aerodrome ma sema nabagi takhai raga yathak laga khogai raga thudega leiramba adu leitham leitabadagi ojai mo se pakhan khalaga macha pisak ani duga nakan na yum ma saraga yawn wana leiba mikubama mayum Ngarang nongmaijing nimita apunba khungang mapan saukhatlumna sindana ahum suba mahiroi singi hendana bagi tharoma mampang thokre tharoma si lubasina koliba palar bondagi badri phawbagi manung chaliba class 1 dagina class 12 phawbagi angang singna saruk yatuna koroi kandi dalaiba baskandi junior college ta pangthokre hendana basi da mahiroi chama henbana saruk yakhi tharongi ahanbada lupki vice president ki mangal jaw singana hawdok pirapa matung Class 1 amadi Class 2 gi mahiroi singna rhymes tiduna thorom hokdoke ani subada Class 3 gi mahiroi singna dictation Class 4 gi mahiroi singna reading Class 5 amadi 6 gi mahiroi singna layekpa Class 7 8 amadi 9 10 gi mahiroi singna quiz ki thorom pangthoke aroibada saruk yaningba mahiroi singi oina open to all students Class 1 to 12 haina thamduna extempore speech pangthoke masida computer AI football polo amadi television haibina chingbagi maramda wangangan ki changeng asida hanba ani subamadi ahum suba takraba sing lakliba August ki tang 8 nongmaijing nimita Masparagi Ariba Hari Mandir Mandop ta pangthokadaba lupki ahum suba foundation de gi thoromda Manamatumasi yentoklagani
हाइरिबा थौरम असिदा उदारबन LSC की MLA श्री राजदीप कोलाना चीफ गेस्ट होना सरुक यापीगनी अरोइबदा लुप की प्रेसिडेंट ओजा कैसाम बितापतिना पौताक ओइरबा वाफम कया थंबिखिबा लोइनना लुप की जनरल सेक्रेटरी ना थागत वाही पीरबा मतुंग प्रेसिडेंट ना थौरम लोइरे हैना लौथोक पिखे मणिपुरी साहित्य परिषद साउथ सोनाई ब्रांच ना हंदक पांगथोकिबा नीट परीक्षा बराक वैली की टॉपर ओइरख्रबी इरोम चिंगलेंबी की मफमदा हराउते मफोंदोखरे ngarang nongmaijing numita चिंगलेंबी की संगाइता पांगथोकिबा खन्नबा थौरम अमदा मणिपुरी साहित्य परिषद असम साउथ सोनाई ब्रांच की प्रेसिडेंट मयंगबम ngौबा सेक्रेटरी खेत्रिमई मणिचान एडवाइजर यांगलेम गौरकुमार एग्जीक्यूटिव मेंबर लाइसरम बिरलाल RK इबुंग सना अमदी खेत्रिमई देवासी यावना ब्रांच असिगी एग्जीक्यूटिव मेंबर सिंगना थौरमदुदा सरुक याखे चिंगलेंबी की मफमदा लेंग्यान साइटेशन अमदी सेल की तेंगबांग पीदुना पुंगनिंग थगतके हाइरि असम दा सेंसस लिसिंग अनिगा कुंतरेट की अहानबा तांकक की ओइना सेल्फ एनुमरेशन ngaraंगदगी हौख्रे मसान मसिंग थिजेबगी थौरमसि लाखलिबा अगस्त की 13 फावबा चथगनी मसिगी तुंगदा लेंगाकना खल्लबा इन्यूमरेटर सिंगना सेल्फ इन्यूमरेशन की पिरक पाउदम सिंह अदु यंगसिनबगी तमक युम चटपा हौगनी मियामना डिजिटल की खुतांगदा सेंसस लिसिंग अनिगा कुंतरेट के सेल्फ इन्यूमरेशन की थौदांग अदु मियामना se-census.gov.in हाइरिबा पोर्टल असिदा चंगदना मखोगी मोबाइल नंबर सिजिनतुना OTP की खुतांगदा लॉगिन तोबो यागनी पोर्टल असि निमित खुदिंगी अयुकी पुंग तरुक्तगिना अहिंग नोंगयाय फावबा हांगदुना लेगनी ऑनलाइन दा माय पाकना मेंसिनबा लोइरबा मतुंग डिजिट 13 की मसिंग सेल्फ इन्यूमरेशन ID SEID उतलकनी मसिंग असि मोबाइल दसु फंगनी हाइरे मसिंग असि चेक्सिन थमजेनबा हाइरे सेंसस इन्यूमरेटर न युमदा लाकपा मतमदा हाइरिबा SEID अदु उतकदबनी पोर्टल असिदा मणिपुरी बेंगोली असमीज इंग्लिश जाउना पुन्ना लोल 13 दा मेंसिनबा यागनी मुख्यमंत्री डॉक्टर हिमंत बिश्व शर्मा की अगस्त की तांग 13 फाव चथगदबा ऑनलाइन सेल्फ इन्यूमरेशन असिदा मियाम पुमनमंगना सरुक याननबा खंगनख्रे हाइलाकंडी डिस्ट्रिक्ट थोकिबा थमोय सोकनिंगाय ओइरबा थौदोक अमदा काटलेश्वरा पुलिस स्टेशन की मखादा लैबा आलोइश्वरा खुंगंगदा चही 15 रोम सुरबी क्लास 9 की महिरोय अमबु मियोय खरना इकाय खुमनबा मंगन बिरबा मतुंग हातोक पिरमले हाइरे पाउगी लिखुन असिगी मतुंगिना नहान नुमिदांग महिरोय अदुगी मसागी युमदा थौरम पांगथोकलिङैदा मियोय खरना महिरोय अदुबु नमदुना पुखरगा तमथिरबा थौदोक असि थोकिबनि हाइरे थौदोक असिगी पाउ फंगबगा पुलिस की कांगबो अमा लाक्तुना थिजिनबगी तबक हौख्रे पुलिसना थिहुमबदा थौदोक असिगा मरि लेनबनि हाइबा मियोय मरि फागतख्रे हाइरे ग्लासगोदा लैबा इंडियन रेस्टोरेंट अमदा भारत की कॉमनवेल्थ गेम्स कंटिजेंट की मियोयसिंगदा नॉर्थ ईस्ट जाउदबा भारत की मैप नप्प नेपकिन सिजनदुना चानबगी पोलम पीखिबगी मतंगदा अकन ममोंगदा यानिंगदबा फोंदोकनारे थौदोक असि ओलंपिक की ब्रॉन्ज मेडलिस्ट अमदी लिसिंग अनिगा कुंतरु की कॉमनवेल्थ गेम्स दा सिल्वर मेडल फंगलख्रबी असम की लपलिना बोरकोहाइना अरानबा मेप अदु उरुपदा पेंदबा फोंदोखिबने महाकी वाफम असिबु बॉक्सिंग फेडरेशन ऑफ इंडिया BFI की प्रेसिडेंट अजय सिंहना सु सगोटखि हिरमसिगी मतंगदा ऑफिशियल ओइबा पाउकुम अमत फंगबा लैत्रे बुरा मत मानिए मुझे ये थोड़ा सा बुरा लगा ये इंडिया मैप में हमारे नॉर्थ ईस्ट नहीं है बाहर भी वहाँ लगा हुआ है कि हमारे भारत का मैप को कट कर दिया हम नॉर्थ ईस्ट वालों के लिए बहुत खंगन जबामा डॉक्टर मामोनी राइसुम गोस्वामी की पुंसीवारी दे युमफम ओइबा इबा लोइसिन किद्रबा पुंसीवारी अमसुंग पुंसीवारी की अनोबलमाय हाइना मणिपुरी लोलदा हंदोक्तुना फोंगले मालेमदा ममिंग लेरबी थौना फबी आईबी असिना युम पानबगी चही अमतंग फारकपदा लुखरा ओइहौरदुना फंकीबा थमोइगे चाइना खोल कयाबो इकाइबा अकीबा मति आरोपा मत थमदना इखिबा माकी पुंसीवारी सिंबो आईबी अनिता निंगोम्बमना मणिपुरी दा हंदोक्तुना फोंगले साहित्य अकादमी ट्रांसलेशन अवार्ड
Manipur State Kala Academy Translation Award amasung Manipuri Sahitya Parishad Assam Tripura amasung Manipur gi Sahitya Sangstha kayana Translation Award pikraba larik asibu phangbiningbasingna KH Beauty Ningombam gi mobile number 9972567206 number asida pau phobinaba khanghanjari aduga Anita Ningombam gi atopa larik sing chingna aigi panthau tamna aigi palem mina mi gi damak Nilakanthi Braja Akasi Ganga Pamjade amasung Dur Digontot na singba larik singsu leiri. Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Aroi bata maroi bapao omukhanna Nongchub haram Manipuri ase lup silchar gi chahi gi khanaba mi phamlen pangthokre aibi anida manamatam yanthokre apunba khungang mapan sakolup na silangduna ahum suba mairoi singi hendana bagi thorom pangthokre Manipuri Sahitya Parishad South Sonai branch na Barak Valley Need Topper Irom Chinglebibu ikai khumnakre Assam da census listing ani kuntarit ki self enumeration nganangdagi haukre Haila kandida thamoi sokningai oraba thodok amada chahi nauribi nupi macha ama ikai khomnaba manghan biraba matung hatok piramle amasung Glasgow gi restaurant amada North East jaudaba Bharat ki map sijinarambada Lablina Porgohaina yaningdaba phongdokre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare